ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯔꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯅꯤꯡꯕꯒ ꯊꯨꯡꯕꯅ ꯍꯥꯜꯂꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯩꯇꯩꯒꯤ ꯄꯥꯎꯔꯧꯗ ꯅꯤꯡꯊꯧꯗꯁꯨ ꯃꯩꯇꯥꯟ ꯋꯥꯠꯂꯤ ꯍꯥꯏꯕ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯆꯥꯎꯅ ꯂꯩꯔꯦ꯫ ꯃꯗꯨꯗꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯝꯗꯦ, ꯍꯥꯏꯕꯗꯤ ꯃꯆꯥ ꯄꯣꯛꯂꯝꯗꯦ꯫ ꯃꯤꯑꯣꯏꯕꯁꯨ ꯐꯅ ꯐꯖꯔꯕꯁꯨ ꯑꯋꯥꯠꯄ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯅꯩ꯫ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯁꯨ ꯐꯖꯕꯗ ꯁꯤꯡꯊꯥꯅꯩ, ꯑꯗꯨꯕꯨ ꯃꯍꯤꯡ ꯀꯥꯏ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯤ꯫ ꯅꯤꯡꯊꯧꯀꯣꯜ ꯈꯛꯇꯒꯤ ꯅꯠꯇꯅ ꯃꯤꯑꯣꯏꯕꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯌꯨꯝꯕꯥꯟꯃꯤꯟꯅꯕꯗ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯕ ꯍꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯑꯍꯣꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ, ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ꯫ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯍꯦꯛ ꯄꯩꯔꯕꯁꯨ ꯃꯃꯥ ꯃꯄꯥꯕꯨ ꯃꯣꯃꯣꯟ ꯅꯣꯛꯍꯟꯕ ꯉꯝꯗꯦ꯫ ꯃꯆꯥ ꯑꯃꯒꯤ ꯋꯥꯉꯥꯡꯗ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯏ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯥꯏꯕ ꯄꯥꯟꯖꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯖꯗꯨꯅ ꯊꯧꯅꯤꯖꯔꯕꯁꯨ ꯏꯆꯥ ꯑꯃꯠꯇ ꯄꯤꯕꯤꯗꯦ꯫ ꯑꯗꯨꯅꯗꯤ ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯗꯤ ꯀꯅꯥꯅ ꯑꯣꯏꯍꯧꯒꯅꯤ? ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯕꯝ ꯑꯁꯤ ꯁꯤꯟꯅꯍꯧꯅꯕ ꯏꯆꯥ ꯏꯅꯥꯎ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅꯁꯨ ꯅꯤꯡꯊꯧꯗꯨꯕꯨ ꯄꯣꯛꯄꯤꯔꯝꯕ ꯃꯄꯥ ꯃꯄꯨ ꯃꯕꯨꯗꯧꯒꯤ ꯃꯕꯨꯗꯧꯅꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃꯃꯝꯇꯪ ꯄꯣꯛꯄꯤꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯨꯅ ꯈꯛ ꯄꯣꯛꯄꯤꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯁꯤꯗꯤ ꯃꯄꯥ ꯃꯄꯨ ꯃꯕꯨꯗꯧꯒꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇꯁꯨ ꯄꯣꯛꯇ꯭ꯔꯦ꯫ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯁꯤꯡꯊꯥꯅꯔꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯅꯤꯡꯊꯧ ꯈꯨꯕꯝꯁꯤ ꯁꯤꯟꯅꯍꯧꯕꯤꯅꯕ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯋꯥꯈꯜꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯗ꯭ꯔꯤ ꯑꯃꯁꯨꯡ ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯈꯟꯕ ꯃꯈꯩ ꯈꯜꯂꯕꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯃꯇꯣꯝꯇ ꯋꯥꯔꯦꯞ ꯑꯃ ꯂꯧꯖꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯑꯁꯤꯅꯤ: ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯃꯗꯤ ꯃꯒꯨꯟ ꯂꯩꯔꯕ ꯑꯉꯥꯡ ꯑꯃꯕꯨ ꯏꯆꯥ ꯁꯪꯅ ꯌꯣꯛꯂꯒ ꯅꯤꯡꯊꯧ ꯍꯥꯞꯇꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛꯁꯦ ꯁꯤꯟꯅꯔꯝꯂꯒꯦ꯫ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧ ꯑꯗꯣ ꯃꯁꯛ ꯂꯣꯠꯂꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇꯨꯗ ꯀꯣꯏꯅ ꯑꯁꯨꯝ ꯆꯠꯇꯨꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯑꯉꯥꯡ ꯑꯃ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯎꯞꯅ ꯇꯥꯕ ꯎꯅꯥ ꯂꯣꯡꯍꯟ, ꯂꯣꯡꯅ ꯇꯥꯕ ꯎꯅꯥ ꯎꯞꯍꯟꯗꯨꯅ ꯊꯤꯕꯗꯁꯨ ꯑꯄꯥꯝꯕ ꯃꯇꯤꯛ ꯆꯥꯕ ꯑꯉꯥꯡ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛꯁꯤꯗ ꯊꯤꯕꯗ ꯃꯨꯟꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧꯗꯣ ꯍꯟꯗꯛꯇꯤ ꯃꯁꯥ ꯁꯣꯜꯂꯕ, ꯀꯞꯂꯥ ꯀꯨꯔꯨ ꯀꯥꯔꯕ, ꯌꯥꯔꯤ ꯌꯥꯆꯨꯛ ꯌꯥꯎꯗ꯭ꯔꯕ, ꯂꯝꯕꯤꯒꯤ ꯆꯥꯛꯅꯤ ꯐꯤꯅꯤꯕ, ꯃꯈ꯭ꯋꯥꯡ ꯅꯥꯝꯃꯁꯨ ꯇꯦꯛꯂꯕ ꯑꯍꯜ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯗꯨꯅ ꯆꯩꯁꯨ ꯑꯃꯒ ꯂꯣꯏꯅꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯉꯥꯡ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯗꯨꯅ ꯁꯛ ꯂꯣꯠꯇꯨꯅ ꯑꯉꯥꯡ ꯊꯤꯕ ꯊꯣꯔꯛꯄꯗ ꯑꯉꯥꯡ ꯁꯪꯒꯨ ꯑꯃ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯪꯒꯣꯝ ꯆꯐꯨ, ꯆꯨꯍꯤ ꯆꯐꯨ, ꯂꯐꯣꯏ ꯂꯐꯥꯡ, ꯆꯦꯡꯄꯥꯛ ꯀꯕꯣꯛ ꯑꯃꯗꯤ ꯂꯥ ꯂꯥꯇꯣꯟ ꯐꯣꯂꯥ ꯇꯣꯠꯄꯗ ꯆꯪꯒꯗꯕ ꯃꯆꯥꯛꯁꯤꯡ ꯄꯨꯔꯗꯨꯅ ꯆꯠꯄ ꯊꯦꯡꯅꯔꯦ꯫ ꯃꯗꯨ ꯎꯕꯗ ꯁꯛ ꯂꯣꯠꯄ ꯅꯤꯡꯊꯧꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯃꯉꯩꯁꯨ ꯅꯤꯛꯂꯒ ꯍꯪꯂꯛꯏ, "ꯏꯁꯥ ꯏꯁꯨꯁꯥ, ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯈꯨꯠ ꯅꯀꯨꯠꯇ ꯑꯆꯥ ꯑꯊꯛ ꯄꯨꯔꯒ ꯆꯠꯂꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯅꯦꯍꯦ?" ꯂꯝꯕꯤꯒꯤ ꯆꯥꯛꯅꯤꯕ ꯁꯥꯔꯤꯕꯗꯨ ꯑꯉꯥꯡꯁꯤꯡꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦꯗꯣ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯂꯝꯕꯤꯒꯤ ꯆꯥꯛꯅꯤꯕ ꯅꯨꯡꯁꯤꯔꯕ ꯏꯄꯥꯒꯨꯝꯂꯕ, ꯉꯁꯤ ꯑꯁꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯕꯨ ꯏꯍꯩ ꯏꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤꯗꯣ꯫ ꯑꯗꯨꯅ ꯆꯥꯎꯔꯕ ꯎꯁꯣꯞ ꯃꯦꯂꯥ ꯑꯃ ꯇꯧꯒꯗꯧꯔꯤꯕꯅꯤ꯫
Leibaki mithoi mihenba muni risi pandit maichou kaya ama barton paujen katuna lengbirakpa athithi simbu seba tawgadoribani aikhoigi leibaki ining thoksu hanana paujel pikhrabani soidana lengbirakani khali athithi sebagi damakta guru dakhina oina aigi ngamjaba khara pujarakpani ipagumlaba asigumlaba chaklengi thoram asi leibaki ningthauda hana paujel pikhrabani chakni ba sariba ningthauduna charam chadat naraba mapangal sontharaba amagumna hairei isa sa isu sa pabadi ngasi ga thana numit tare ni chap sana suredo laije ising natanane karigumba amata iyasida taraktraba ha aram khaurangbana thawaise thagadore ikhong asisu thangba thoktre adunane pukchil chawraba kanano amata nakhoina puriba madudagi aihakpu nakhogi guru dakhinani khallaga khajikta pijabiramuba chakniba sariba ningthaudugi haija wahaidu tabadagi mana pairiba sing adu chetna paisilaga hairei yaro akhoigi ojana sawgani ojana sawrabadina ihei isingsu tambiro aduga sabsu tawrakani nangdi ahalsu oire khongsu tekle hingbada karisu kanaje malem pithribi se lumnanabani sijakhro asumna angangsing ado yau langlamlaga lawsillamlaga ojana ngairamlani ojana sawramlani haiduna khonglei thuna chencha chatkhre adubu angangsing adugi maraktagi mairaba kouba amakhaktangdi mayam maraktagi leihauraga chakniba adugi manakta changsillaklaga thamoi sengna hairei ipagumlaba nahak soidana aram khauranglamlagani nasana pujarliba sangom chuhi aduga kabo haibo asinane nasana phola totuna pabagi aram khaurangbado soidana kohanjaragani ngaihaktangdi ngaibi khopaba asi hairamlaga mairaba turelda kumduna makhut masa sengna hamdok chamthoklaga mana purakpa lala tonda phola totnaba sem sakhre mairabagi mawong matawdu yenglaga chakniba ningthawado mathamoi manungda momon noktuna nungsina hairei nungsiraba thaujal hairaba ichaibungo pabadi ahal su oire nabasu toire hingbagi kanadraba miremni malem pithribi si lumnanabani aduna sirabasu yaraba aduga nangdi tungi yumbini tungi asa lairiba angangnido hore nangi oja guru na suhi sangom chempak puraktabagi oja guru bu thawai usitte haiduna aina tambi khiba mahai pumba kaawata natana ut oina tumlo haina ne sap tawraklabadi karam tawni nangi oja bu kidabro chalo nupamasa nangi namanaba singse yongnakhre chakniba sariba ningthaudugi wahaidu taraga mairabado momon noktuna thauna phana khumlai paba miyoibigi thawai mireldi angang ahal khaidi chap mane miyoibigi haksang polang asitani kinthaba nai haina oja guruna takpi tambi thawai amana thawai amabu pelhenba asimuk chawba mahai leitresu takpi du ojana changjaraklaba mibu kanbiba aram khaurangba mibu pelhanba asimuk chawba dharma ama leitre hainasu takpidu ojana thongjilda leplariba bikhari amabu chengkhuya ama phawba haptunane pelhanba ngamdriba misakto bikhari adudagi hena tolaba miyoibani hainasu hainai nasana ojada wari pumba mayek senga tamgani maduda ojana aingonda bikhari na hena lumlabra haiduna sap tawraklabasu ojagi sapto phangjarage maduda ai singnajade ojagi sap phangbase ai hingna sorga karbani khanjarage baba asi haiduna mairaba chakniba saba ningthau aduna khamba lakpa yadana phola totuna mabuk thanna pija pithakle chakniba aduna momon noktuna penjabadu ubada mairabadu
ꯊꯣꯏꯅ ꯍꯦꯟꯅ ꯄꯦꯟꯖꯈ꯭ꯔꯦ ꯄꯣꯛꯄꯒꯤ ꯃꯍꯩ ꯐꯪꯂꯦ ꯈꯟꯖꯔꯗꯨꯅ ꯆꯥꯛꯅꯤꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯥꯕ ꯇꯠꯇꯅ ꯎꯅꯁꯤ ꯅꯆꯥꯅ ꯑꯉꯝꯕ ꯁꯦꯕꯥ ꯇꯧꯖꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯃꯩꯔꯥꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗꯤ ꯃꯥꯒꯤ ꯄꯨꯖꯔꯛꯄꯁꯤꯡꯗꯨ ꯒꯨꯔꯨꯒꯤ ꯃꯐꯝꯗ ꯀꯠꯆꯗꯨꯅ ꯒꯨꯔꯨꯒꯤ ꯗꯈꯤꯅꯥ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯩꯔꯥꯕꯗꯤ ꯒꯨꯔꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯄꯨꯔꯛꯇꯅ ꯊꯦꯡꯅꯁꯨ ꯂꯥꯛꯄ ꯑꯗꯨꯗ ꯒꯨꯔꯨꯗꯨꯅ ꯁꯥꯎꯅ ꯃꯩꯔꯥꯕꯗ ꯍꯪꯂꯛꯏ ꯃꯩꯔꯥꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯦꯡꯅꯁꯨ ꯂꯥꯛꯂꯒ ꯒꯨꯔꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯨꯔꯛꯇ꯭ꯔꯤꯕꯗꯤ ꯅꯪ ꯑꯣꯖꯥ ꯒꯨꯔꯨꯕꯨ ꯊꯧꯑꯣꯏ ꯎꯁꯤꯠꯇꯦ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯅꯪꯒꯤ ꯁꯦꯝꯕꯤ ꯁꯥꯕꯤꯔꯤꯕ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨꯕꯨ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕꯒꯤ ꯃꯍꯩꯗꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯎꯠ ꯑꯣꯏꯅ ꯇꯨꯝꯂꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯥꯞ ꯇꯧꯔꯒꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯒꯜꯂꯕ ꯑꯣꯖꯥ ꯒꯨꯔꯨꯗꯨꯅ ꯃꯥꯒꯤ ꯌꯨꯕꯤ ꯈꯨꯖꯥꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯏꯁꯤꯡꯗꯨꯅ ꯆꯥꯏꯒꯦ ꯇꯧꯕꯃꯛꯇꯗ ꯃꯩꯔꯥꯕꯅ ꯃꯁꯥꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯒ ꯃꯥꯅ ꯆꯥꯛꯅꯤꯕ ꯑꯃꯕꯨ ꯐꯣꯂꯥ ꯇꯣꯠꯇꯨꯅ ꯄꯤꯖꯗꯨꯅ ꯁꯦꯕꯥ ꯇꯧꯈꯤꯕꯗꯨ ꯂꯤꯁꯥꯡꯁꯤꯠꯅ ꯒꯨꯔꯨꯗꯨꯗ ꯄꯥꯎ ꯇꯝꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯩꯔꯥꯕꯅ ꯊꯧꯒꯜꯂꯣꯟ ꯀꯥꯏꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯒꯨꯔꯨꯖꯤ ꯅꯆꯥꯅꯅꯥꯏꯕꯨ ꯁꯥꯞ ꯇꯧꯕꯤꯔꯦ ꯒꯨꯔꯨꯒꯤ ꯑꯇꯥꯃꯥꯅ ꯄꯦꯟꯕꯤꯕꯗꯨꯅ ꯅꯅꯥꯏꯁꯨ ꯄꯦꯟꯖꯔꯕꯅꯤ ꯏꯇꯤꯡ ꯇꯤꯡꯅ ꯂꯤꯔꯛꯄ ꯃꯩꯔꯥꯕꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯊꯧꯒꯜꯂꯣꯟ ꯑꯗꯨ ꯎꯕꯗ ꯒꯨꯔꯨ ꯑꯗꯣ ꯁꯥꯎꯕ ꯈꯪꯍꯟꯍꯟꯈ꯭ꯔꯦ ꯃꯩꯔꯥꯕꯒꯤ ꯊꯧꯖꯥꯜ ꯍꯩꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯃꯗꯤ ꯒꯨꯔꯨꯒꯤ ꯁꯥꯞꯄꯨ ꯀꯤꯗꯅ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛ ꯌꯥꯕꯗꯨ ꯎꯕꯗ ꯄꯦꯟꯈ꯭ꯔꯗꯨꯅ ꯃꯩꯔꯥꯕꯕꯨ ꯊꯥꯒꯠꯄꯒꯨꯝꯅ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯃꯣꯏ ꯄꯦꯟꯅ ꯍꯥꯏꯔꯛꯏ ꯃꯩꯔꯥꯕ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯍꯩꯔꯣꯏꯅꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯉꯥꯜ ꯂꯩꯍꯟꯒꯗꯧꯔꯦ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯃꯍꯩꯔꯣꯏ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ ꯅꯪ ꯑꯩꯒꯤ ꯕꯣꯔꯗꯒꯤꯅꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯐꯪꯖꯔꯣꯀꯣ ꯒꯨꯔꯨꯅ ꯃꯩꯔꯥꯕꯗꯨ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯕꯣꯔ ꯄꯤꯈ꯭ꯔꯦ ꯑꯁꯤꯒꯨꯝꯂꯕ ꯎꯁꯣꯞ ꯃꯦꯂꯥꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯃꯁꯥ ꯉꯝꯗꯗꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯃ ꯊꯥꯔꯛꯇꯨꯅ ꯄꯥꯎ ꯄꯤꯔꯔꯦ ꯑꯗꯨꯗꯒꯤ ꯎꯁꯣꯞ ꯃꯦꯂꯥꯗꯨ ꯂꯣꯏꯔꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯃꯩꯔꯥꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯄꯨꯜꯂꯞꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯦ ꯃꯗꯨꯗꯒꯤꯗꯤ ꯆꯥꯛꯅꯤꯕ ꯁꯥꯁꯤꯟꯅꯕ ꯅꯤꯡꯊꯧ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯂꯩꯕ ꯏꯆꯦꯜ ꯏꯔꯩ ꯀꯜꯂꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯇꯣꯔꯕꯥꯟꯗ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯌꯧꯁꯤꯜꯂꯛꯀꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯃꯇꯝꯗ ꯏꯆꯦꯜ ꯏꯔꯩ ꯀꯜꯂꯕ ꯇꯨꯔꯦꯜꯗꯨꯗ ꯃꯍꯥꯛꯀꯤ ꯆꯩꯁꯨꯗꯣ ꯑꯉꯥꯡꯁꯤꯡ ꯎꯍꯟꯗꯨꯅ ꯊꯥꯗꯗꯨꯅ ꯇꯥꯎꯍꯟꯈ꯭ꯔꯦ ꯃꯥꯒꯤ ꯇꯥꯎꯈ꯭ꯔꯤꯕ ꯆꯩꯁꯨꯗꯣ ꯌꯦꯡꯂꯒ ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ ꯍꯣ ꯏꯆꯥꯁꯥ ꯄꯥꯕꯒꯤ ꯈꯣꯡꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯆꯩꯁꯨꯁꯦ ꯏꯆꯦꯜ ꯏꯔꯩ ꯀꯜꯂꯕ ꯇꯨꯔꯦꯜꯁꯤꯗ ꯇꯥꯎꯊꯈ꯭ꯔꯦ ꯆꯩꯁꯨꯁꯦ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯆꯠꯄ ꯉꯝꯂꯔꯣꯏ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯊꯧꯅꯥ ꯂꯩꯕ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯄꯥꯕꯒꯤ ꯆꯩꯁꯨꯁꯦ ꯂꯣꯛꯄꯤꯌꯨꯕ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯍꯟꯅ ꯍꯟꯅ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯕꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥ ꯑꯃꯠꯇ ꯆꯩꯁꯨ ꯑꯗꯨ ꯂꯣꯛꯄ ꯆꯣꯡꯊꯣꯔꯛꯇ꯭ꯔꯦ ꯊꯧꯖꯥꯜ ꯍꯩꯔꯕ ꯃꯩꯔꯥꯕꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯎꯊꯈ꯭ꯔꯤꯕ ꯆꯩꯁꯨꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯃꯤ ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯗꯨꯒꯤ ꯃꯕꯨꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥꯕꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯝꯂꯒ ꯏꯆꯦꯜ ꯀꯜꯂꯕ ꯇꯨꯔꯦꯜꯗꯨꯗ ꯆꯩꯁꯨ ꯂꯣꯛꯄ ꯆꯣꯡꯊꯈ꯭ꯔꯦ ꯏꯆꯦꯜ ꯀꯜꯂꯕ ꯇꯨꯔꯦꯜꯗꯨꯗ ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯗꯣ ꯏꯔꯥꯛ ꯁꯟꯅꯗꯨꯅ ꯃꯈꯨꯠ ꯃꯁꯥꯗꯨ ꯑꯃꯨꯛ ꯂꯨꯞ ꯑꯃꯨꯛ ꯊꯥꯡꯒꯠ ꯇꯧꯗꯨꯅ ꯋꯥꯅ ꯈꯣꯟꯐꯝ ꯀꯥꯏꯅ ꯂꯥꯎꯔꯛꯏ ꯑꯣ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯁꯤꯒꯨꯝꯂꯕ ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯒꯤ ꯐꯤꯕꯝꯗු ꯌꯦꯡꯂꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯀꯟꯕꯤꯕꯗꯤ ꯂꯥꯏꯔꯗꯨꯅ ꯆꯥꯛꯅꯤꯕ ꯑꯍꯜ ꯅꯪꯗꯤ ꯁꯤꯖꯈꯤꯕꯅ ꯐꯔꯕꯅꯤ ꯁꯤꯔꯣ ꯑꯣ ꯁꯤꯖꯔꯣ ꯍꯥꯏꯅ ꯋꯥ ꯅꯣꯛꯇꯨꯅ ꯂꯥꯎꯁꯤꯟꯗꯨꯅ ꯀꯨꯝꯍꯩꯗꯨꯝꯅ ꯌꯦꯡꯂꯝꯃꯤ ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯒꯤ ꯌꯦꯡꯍꯩꯗ꯭ꯔꯕ ꯐꯤꯕꯝꯗꯨꯗ ꯃꯩꯔꯥꯕꯗꯣ ꯄꯟꯊꯗꯅ ꯏꯆꯦꯜ ꯀꯜꯂꯕ ꯇꯨꯔꯦꯜꯗꯨꯗ ꯆꯣꯡꯊꯗꯨꯅ ꯆꯥꯛꯅꯤꯕ ꯑꯗꯨꯕు ꯀꯟꯅꯅꯕ ꯑꯔꯩꯕ ꯄꯥꯡꯒꯜ ꯁꯛꯇꯤ ꯐꯨꯗꯣꯛꯇꯨꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡꯒꯤ ꯃꯇꯝꯅꯒ ꯑꯣꯏꯕꯒ ꯏꯁꯤꯡ ꯏꯆꯦꯜꯅꯒ ꯀꯟꯕꯅꯤ ꯆꯥꯛꯅꯤꯕ ꯑꯗꯨꯕు ꯀꯟꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯗꯨꯝ ꯏꯔꯥꯛꯅꯔꯦ ꯆꯥꯛꯅꯤꯕꯒꯤ ꯗꯁꯥꯗꯨ ꯃꯉꯣꯟꯗꯁꯨ ꯇꯥꯔꯦ ꯑꯗꯨꯕꯨ ꯆꯥꯛꯅꯤꯕ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗꯤ ꯂꯦꯞꯇꯦ ꯃꯁꯤꯒꯨꯝꯂꯕ ꯃꯩꯔꯥꯕꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯒ ꯏꯔꯥꯛꯅꯕ ꯁꯥꯖꯤꯟꯅꯔꯤꯕ
ꯄꯥꯡꯒꯜ ꯀꯜꯂꯕ ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯗꯨꯅ ꯃꯩꯔꯥꯕꯒ ꯇꯥꯎꯊꯃꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤꯔꯕ ꯊꯧꯅꯥ ꯂꯩꯔꯕ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯉꯥꯡꯒꯤ ꯃꯇꯝꯅꯒ ꯑꯣꯏꯕꯅꯦ, ꯄꯥꯕꯕꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯧꯈꯠꯄ ꯆꯤꯡꯈꯠꯄ ꯉꯝꯂꯔꯣꯏ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ꯫ ꯅꯪ ꯑꯩꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯅꯨ, ꯅꯪ ꯁꯤꯈꯤꯕ ꯄꯥꯝꯃꯨꯏ꯫ ꯅꯪ ꯏꯔꯣꯏꯗꯨꯅ ꯇꯣꯔꯕꯥꯟ ꯇꯝꯅ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ ꯄꯥꯕ, ꯅꯁꯥꯒꯤ ꯊꯋꯥꯏ ꯄꯥꯡꯒꯜꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯄꯥꯕꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯄꯥꯕꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯅꯆꯥ ꯁꯤꯔꯕꯁꯨ ꯁꯤꯖꯔꯁꯅꯨ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯑꯩꯅ ꯍꯥꯏꯕꯁꯤ ꯊꯥꯖꯧ, ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯈꯛ ꯉꯝꯂꯔꯣꯏꯅꯦ꯫ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯏꯔꯣꯏꯗꯨꯅ ꯀꯥꯈꯠꯈ꯭ꯔꯣ꯫ ꯄꯥꯕꯕꯨ ꯀꯟꯕ ꯉꯝꯕ ꯉꯝꯗꯕꯗꯨꯗꯤ ꯑꯇꯣꯞꯄ ꯑꯃꯅꯤ, ꯑꯗꯨꯕꯨ ꯄꯥꯕ ꯀꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕꯁꯤꯅ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯁꯥꯡꯅ ꯏꯁꯤꯡꯒꯤ ꯏꯆꯦꯜꯗ ꯇꯥꯎꯊꯃꯤꯟꯅꯔꯛꯇꯨꯅ ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯗꯨꯕꯨ ꯂꯧꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯩꯔꯥꯕ ꯃꯁꯥ ꯄꯨꯝꯕ ꯆꯣꯛꯊꯔꯦ, ꯄꯥꯡꯒꯜ ꯁꯤꯗꯔꯛꯇꯨꯅ ꯏꯔꯣꯏꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯊꯛꯂꯦ, ꯋꯥꯕꯅꯁꯨ ꯁꯤꯒꯗꯧꯔꯦ꯫ ꯃꯗꯨ ꯐꯥꯎꯕ ꯃꯩꯔꯥꯕꯗꯨ ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯗꯨꯕꯨ ꯂꯧꯈꯠꯅꯕ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯗꯤ ꯈꯛ ꯂꯦꯞꯂꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯅꯤꯡꯊꯧ ꯑꯗꯣ ꯃꯩꯔꯥꯕꯒꯤ ꯁꯤꯕ ꯀꯤꯗ꯭ꯔꯕ ꯃꯊꯧꯅꯥꯗꯨꯗ ꯄꯨꯡꯄꯦꯟ ꯄꯦꯜꯂꯗꯨꯅ ꯏꯔꯥꯛ ꯁꯟꯅꯕ ꯇꯣꯛꯇꯨꯅ ꯋꯥꯕꯅ ꯄꯥꯗ꯭ꯔꯥꯛ ꯇꯥꯔꯕ ꯃꯩꯔꯥꯕꯕꯨ ꯄꯝꯂꯗꯨꯅ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗ ꯀꯥꯈꯠꯃꯤꯟꯅꯔꯛꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯇꯥꯟꯅꯗꯨꯅ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯡꯁꯥ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯄꯥꯗ꯭ꯔꯥꯛ ꯇꯥꯔꯕ ꯃꯩꯔꯥꯕꯕꯨ ꯌꯦꯡꯂꯒ ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯗꯨꯅ ꯍꯪꯂꯛꯏ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥ, ꯉꯁꯥꯏ ꯑꯩꯒꯤ ꯆꯩꯁꯨ ꯇꯥꯎꯊꯈꯤ, ꯈꯔ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯟꯅ ꯂꯥꯎꯖꯕꯗꯗꯤ ꯇꯥꯕꯤꯗꯅ ꯂꯦꯞꯇꯨꯅ ꯌꯦꯡꯕꯤꯔꯒ ꯑꯩꯅ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯆꯩꯁꯨ ꯂꯣꯛꯅꯕ ꯍꯣꯠꯅꯕꯗ ꯏꯔꯥꯛꯅꯔꯒ ꯀꯔꯤꯒꯤ ꯏꯁꯤꯡꯗ ꯆꯣꯡꯊꯔꯛꯂꯤꯕꯅꯣ? ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯒꯤ ꯋꯥꯍꯪꯗꯨ ꯇꯥꯔꯒ ꯃꯩꯔꯥꯕ ꯃꯇꯠ ꯇꯠꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯄꯥꯕꯒꯤ ꯆꯩꯁꯨꯗꯨꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯄꯣꯠ ꯅꯠꯇꯦ, ꯃꯃꯜ ꯌꯥꯎꯗꯦ, ꯑꯇꯣꯞꯄ ꯑꯃꯅ ꯊꯣꯛ ꯁꯤꯟꯗꯣꯛꯄ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯆꯩꯁꯨꯗꯨꯕꯨ ꯂꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯏꯆꯦꯜꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯑꯩ ꯁꯤꯈꯤꯕ ꯌꯥꯏ꯫ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯁꯤꯡꯕ ꯑꯃꯒꯤ ꯊꯧꯅꯥ ꯅꯠꯇꯦ, ꯑꯄꯪ ꯊꯧꯅꯥꯅꯤ꯫ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯆꯩꯁꯨ ꯑꯃꯒ ꯑꯩꯒꯤ ꯊꯋꯥꯏꯒ ꯑꯣꯟꯅꯕ ꯑꯩ ꯄꯥꯝꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯩꯔꯥꯕꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯗꯣ ꯃꯊꯃꯣꯏꯗ ꯄꯨꯡꯄꯦꯟ ꯄꯦꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯏꯆꯥꯅ ꯍꯥꯏꯕꯗꯣ ꯏꯄꯥ ꯌꯥꯔꯒꯦ꯫ ꯑꯗꯨꯒ ꯁꯤꯒꯗꯧꯕꯁꯨ ꯀꯨꯏꯗ꯭ꯔꯕ, ꯐꯤꯕꯝꯁꯨ ꯁꯣꯏꯔꯕ, ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯔꯦꯝ ꯑꯩꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯕ ꯅꯍꯥꯛ ꯁꯤꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯄꯥꯕ, ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯊꯋꯥꯏ ꯍꯥꯏꯕꯁꯤꯗꯤ ꯅꯍꯥ ꯑꯍꯜ ꯈꯥꯏꯗꯦ꯫ ꯃꯤ ꯑꯃꯅ ꯁꯤꯒꯗꯧꯕꯒꯤ ꯗꯁꯥ ꯇꯥꯔꯕ ꯃꯇꯝꯗ ꯃꯤ ꯑꯃꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯦ ꯙꯔꯃ ꯂꯩꯇꯕ ꯀꯧꯏ꯫ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯉꯝꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤꯅ ꯑꯇꯣꯞꯄꯅꯤ꯫ ꯀꯟꯕꯤꯕꯃꯨꯛ ꯆꯥꯎꯕ ꯑꯇꯣꯞꯄ ꯙꯔꯃ ꯑꯃ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯒꯨꯔꯨꯅ ꯇꯥꯛꯄꯤ꯫ ꯗꯁꯥ ꯇꯥꯔꯕ ꯃꯤꯁꯛ ꯑꯃꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯉꯝꯗ꯭ꯔꯗꯨꯅ ꯏꯊꯋꯥꯏꯁꯤ ꯊꯥꯔꯕ ꯃꯤꯑꯣꯏꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯒꯤ ꯃꯍꯩ ꯌꯥꯟꯖꯔꯕꯅꯤ ꯄꯥꯕ꯫ ꯄꯤꯛꯂꯤꯕ ꯃꯩꯔꯥꯕꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ, ꯂꯧꯁꯤꯡ ꯁꯤꯡꯕ ꯑꯃꯗꯤ ꯊꯧꯖꯥꯜ ꯍꯩꯕ ꯍꯥꯏꯕ ꯒꯨꯟ ꯑꯍꯨꯝꯁꯤꯅ ꯂꯩꯇꯦꯡꯈꯤꯗꯨꯅ ꯆꯥꯛꯅꯤꯕ ꯁꯥꯁꯤꯟꯅꯔꯤꯕ ꯅꯤꯡꯊꯧꯗꯣ ꯄꯨꯡꯄꯦꯟ ꯄꯦꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯑꯉꯥꯡ ꯑꯁꯤꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯊꯕꯛ ꯄꯨꯔꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯝꯕꯤꯒꯤ ꯆꯥꯛꯅꯤꯕ ꯁꯥꯕꯒꯤ ꯃꯍꯩꯁꯨ ꯐꯪꯂꯦ ꯈꯟꯖꯔꯦ꯫ ꯁꯤꯗꯁꯨ ꯅꯠꯇꯅ ꯑꯣꯖꯥ ꯒꯨꯔꯨ ꯈꯟꯗꯨꯅ ꯙꯔꯃꯒꯤ ꯃꯅꯨꯡ ꯑꯣꯏꯕ ꯋꯥꯡꯂꯕ ꯐꯤꯗꯝꯅꯐꯝ ꯑꯣꯏꯕ ꯋꯥꯐꯝꯗꯨꯁꯨ ꯈꯪꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯍꯦꯛ ꯄꯥꯝꯂꯤꯕ ꯄꯨꯝꯕ ꯃꯩꯔꯥꯕꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯝꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯄꯥꯝꯕ ꯃꯤꯁꯛꯇꯨ ꯊꯤꯕꯗꯨ ꯐꯪꯗꯔꯕꯗ ꯅꯤꯡꯊꯧꯗꯣ ꯃꯀꯣꯏ ꯃꯔꯥꯡ ꯂꯧꯊꯣꯛꯇꯨꯅ ꯃꯩꯔꯥꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯕꯗ ꯃꯇꯤꯛ ꯆꯥꯒꯗꯕ ꯑꯉꯥꯡ ꯑꯃ ꯁꯦꯝꯒꯠꯀꯦ ꯍꯥꯏꯗꯨꯅ
ꯂꯝꯕꯤꯒꯤ ꯆꯥꯛꯅꯤꯕ ꯁꯥꯁꯤꯟꯅꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯑꯉꯥꯡ ꯑꯃ ꯊꯤꯔꯛꯄꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤ ꯅꯤꯡꯊꯧꯗ ꯂꯪꯖꯔꯨꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯗꯟꯗꯤ ꯐꯪꯂꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯅ ꯑꯃꯗ ꯀꯤꯖꯅ ꯌꯦꯡꯅꯗꯨꯅ ꯃꯔꯣꯜ ꯊꯣꯛꯇꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ꯫ ꯉꯁꯤ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯎꯁꯣꯞ ꯑꯗꯨꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯌꯥꯎꯔꯗꯕꯒꯤ ꯃꯔꯝ ꯑꯁꯤꯅꯤ ꯍꯥꯏꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯈꯪꯅꯔꯦ꯫ ꯃꯩꯔꯥꯕꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯜꯍꯧꯗꯨꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯃꯅꯤꯡ ꯊꯨꯡꯅꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯔꯛꯀꯅꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯏꯪꯅ ꯆꯤꯛꯅ ꯃꯔꯥ ꯇꯞꯅ ꯄꯥꯜꯍꯧꯔꯒꯅꯤ ꯈꯜꯂꯨꯕꯗ ꯅꯤꯡꯊꯧꯗ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯈ꯭ꯔꯦ꯫ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ, ꯂꯧꯁꯤꯡ ꯁꯤꯡꯕ ꯑꯃꯗꯤ ꯊꯧꯖꯥꯜ ꯍꯩꯕ ꯍꯥꯏꯕ ꯒꯨꯟ ꯑꯍꯨꯝꯁꯤ ꯌꯥꯎꯕ ꯃꯩꯔꯥꯕꯗꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯦ꯫ ꯃꯗꯨꯗꯒꯤ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧ ꯐꯝꯅꯥꯏꯕ ꯃꯆꯤꯟ ꯆꯠꯄ ꯄ꯭ꯔꯖꯥ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯁꯤꯟꯅꯅꯕꯒꯤ ꯍꯧꯅꯕꯤ ꯑꯖꯥ ꯄꯨꯖꯥ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯣꯏꯅ ꯃꯩꯔꯥꯕꯗ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯁꯤꯟꯅꯊꯣꯛꯂꯦ꯫ ꯃꯩꯔꯥꯕꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥꯗꯨ ꯅꯤꯡꯊꯧꯅ ꯋꯥꯔꯤ ꯂꯤꯕꯗꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯕ ꯍꯔꯥꯎꯅꯔꯦ꯫ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯦ꯫ ꯂꯩꯃꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯍꯔꯥꯎꯖꯔꯦ꯫ ꯒꯨꯔꯨꯅ ꯃꯩꯔꯥꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯕꯤꯈꯤꯕꯗꯨ ꯐꯪꯖꯈ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯅꯤꯡꯊꯧꯗ ꯑꯍꯜ ꯑꯣꯏꯔꯛꯇꯨꯅ ꯅꯣꯡꯒꯥꯈ꯭ꯔꯕꯗ ꯃꯩꯔꯥꯕꯅ ꯂꯩꯕꯥꯛꯀꯤ ꯁꯥꯁꯟ ꯇꯧꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯈꯤ꯫ ꯑꯐꯕ ꯑꯆꯪꯕ ꯁꯥꯒꯩꯒꯤ ꯃꯩꯇꯥꯟ ꯑꯔꯥꯕ ꯑꯃ ꯄꯣꯛꯆꯕꯗꯒꯤ ꯃꯩꯔꯥꯕꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯂꯩꯕꯥꯛꯅ ꯁꯛꯈꯪꯅꯔꯕ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯃꯩꯔꯥꯕꯒꯨꯝ ꯊꯧꯅꯥ ꯂꯩꯕ, ꯂꯧꯁꯤꯡ ꯁꯤꯡꯕ ꯑꯃꯗꯤ ꯊꯧꯖꯥꯜ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯐꯥꯎꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯗꯨꯅ ꯃꯤꯡꯆꯠ ꯎꯔꯣꯡ ꯈꯤꯟꯗꯨꯅ ꯃꯤꯑꯣꯏꯄꯣꯛ ꯑꯣꯏꯅ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫